PAODAM Yang Tabiri Besingbo Ahan Maktada Binitana Taram Noksa Bogaloyana Kurumzari. Hauzik PAODAM Masigi Maroyo Pau Pijari. India National Development Inclusive Alliance India ki mihusingna Manipuri Governor Unaduna Manipura Tholiba Wathoki Marik Chumba Wapam Thankre. Present scenario in Manipur Haba Wapamda Nomagi Oiba Convention Pangtokna Warep Kaya Lokre. Relief Camp Talariba Angang Singda Counseling Cum Interaction Program Pangtokre. Loyana Thakna Basing Panganbio Haina, Tronglaubi, Tamna Pokpi, Ngankalawina Sing Bagi Praja Singna, Marilenaba Authority Miang Zangbinaba Pondorakli. Mapungwa Paulo Birasi Miyoi Kunmathoina Saba Parliament House ki opposition team Indian National Development Inclusive Alliance India ki Mihut Singna Manipur ki Governor da Lamdamasa Tholiba Wathok ki matangda memorandum ama pisinkre. Manipur Tholiba Wathok ki Marik Chumba Khangnabagidama Ngarang Thunglakiba India Mihut Adu INC ki MP Adiranjan Chowdhury na luchingduna ngasi Manipur ki Governor ga unaduna Lamdamasta Hauzik Oiriba Tangdu Leitadaba si Mahusagi Punchida Hanjilaknaba Tabak Lokot Pinaba Wapam Sing Thamlamki Hairi. Ngasi Mihut Sing Aduna Governor Unaduna Tholakpada Paumi Singna Hangba Wahangda Mihut Adubu Luchingliba INC ki MP Adiranjan Chowdhury na hai Mihut Singna Awaba Taraba Kayagi Wari Ground Report Governor da Mayak Senga Thamlambagaloyana Atobada Topam Thokpa Mathau Taba Sing Tabak Paikat Pinaba Pongdok Lambagaloyana Tholiba Wathogasi Law and Order Khaki Wapam Nate Masi Ethnic Conflict Amasu Ni Maramasna Hiramasida Ahenba Miyang Sangbi Bagaloyana Community Anigi Marakta Lairiba Nungayadaba Sing Kohanaba Tabaksu Pangthoknaba Hairamki Hairi Loyana Mihut Asna Lamdamasigi Wathok Asigi Matangda Parliament Pikatuna Kanganaba Honagani Pongdoki Nakalamramda Pawi source amagi matungina Mihut Singasina Lamdamasigi CSO Intellectual Singba Kayaga Ngasi Ayuk Wathok Asigi Matangda Wari Shanaki Hairi अपील भी कर रहे हैं आप लोगों की बदौलत हमारे हिंदुस्तान की सरकार को जो ज़्यादा देर ना करते हुए हमारे अविश्वास प्रस्ताव को स्वीकारते हुए जल्द से जल्द मणिपुर की हाल निकालने के कोई चर्चा होना चाहिए क्योंकि मणिपुर की हाल दिन पे दिन बिगड़ते जा रहे हैं जिसमें हमारे देश की हमारे सिक्योरिटी की खतरा पैदा होते जा रहे हैं Ngasi ayuk chawrana pung nipalon taba matamda kuki militant singna kaplakpa nongmai maruna panbadagi kwakta sabal ward number 3 dagi Muhammad Hassan gi machanupi anima sahi taramathoi Radiant Public School kwakta da class 3 tamlibi mahiroi asi na kon phengduna leiringai da mahaki yekki nanganda panbadagi sokle asok panupi masadu district hospital Bisnupurda pass at piraw matung Imphal gi Ras Medi City da pukhatuna laikana kre hairi Chin Kuki terrorist na Lamdamasibu Masjid Tana Tugaina Bahona Bagaloyana, Maitai Puruki Matakta Landarai Bastagi Kanaba Amato Oiba Agenda Amada Kongjang Sangshinaba Warep Lokre. Ngasi, Federation of Civil Society Organization Pokes na Sinduna, Palace Compounder Leba Iboyama Sumanglila Sanglenda, present scenario in Manipur Haiba Wapamda Nomagi Oiba, Miyangi Convention Ama Pangtoki Bagaloyana, Warep Kaya Loki. Pangthokiba Miyangi Convention adugi matangda post ki president TIS Manihana Paumishing the high Sin Kuki terrorist na Lamdamasibu Tugaina Bahonarakliba Sigi Mayokta Lamdamasigi Miyamna Kongjang Kaya Sangsiliba Kongjang Asida Apun Bagyoeba Agenda Amada Sang Tabadagi Mami Urakpadagi Look Asna Su Pamba Madi Lamdamasigi Miyamna Amato Oina Punsinduna Kaman Agenda Amada Puna Samina Gadabani Haibagi Wapam Lakpadagi Asigumba Miyangi Mipamasi Look Asna Sinza Langjaduna Pangtokpani Maramasna Lamdamasa Lairiba CSO Ima Loop Amadi Miyamna Aigi Haiba Wakalona du Tadotuna Amato Oina Nungsina Lanteng Minasi Lebak Miyamna Ngasi Semliba Apun Bagi Oiba Look Asina Kaman agenda da Mai Pakri Pauba Lanteng Nagani Lanjang Asida Puna Sataminaba Look Asida Appellation Tobada Togdaba Singna issue Asidagi Mai Letopiu Ima Lebak Nungshiba Powdragadi Amadi Manipur Butugai Singna Look Asida Yaubigano Haiki Mahana Makata Aduna
Irang asibu laksinaba thajlakliba Central Armed Forces CAF lak amarom amadi thajaba laitraba Assam Rifle asina sengna mathau tawdrabanina Manipur thadokpiro masigi mahuta lamdam asigi lak ama makhairom lairiba State Force asida full power pibiro masina kuki gi lalong thingbada numit nini phana sangloi Haujikti sin kuki terrorist sing asina separate administration talambadagi haujikti union territory phauba talakle adubo center nangasi phauba maitegi MLA minister CSO kauraga wari chanadri loyana separate administration thambiu haina tankiba kuki MLA tarada so cause notice anirak tharabasu karamba India gi law da yaubage masi pibagi maram karigino athubada makhoi Kangkhatlaga thambagi maram sengdokadabani natraga athubada assembly na makhoibu kakthatpiu haiki Ima lebak nusi dapat taragadi apun basida yaubigano Manipur convening ba waragadi hariba apun basida yaubiu Manipur thukainin ba waragadi CSO khangde ima lo khangde matu amata yaubirano khoi lebak praja miyang ba ngasi pungadoriba district level gi organization gi mioi singsiga khoi semjeriba semnagadoriba committee sina khoi lebak sigi aso daita longsiragana hebo apamje ngasi press ki media gi thongda federation of civil society gi maikai degi ngasi convention sigi phulsa balaroga tamjagi Ideal Girls College Akampa Relief Camp Teleriba Angalwadi Degi Horaga Class 12 Pawada Tamliba Mahiroi Singbo Science Center Tayal Pat Amadi Kumalampa Sports Complex Sing Dangasi Visit Tahun Kre Hariber Program Sibu Mapung Pana Bahonabada Mateng Pangbira Papuna Mapu Akampa Relief Camp Committee Gi Maikai Degi Tagat Pa Pongdorakli Board of Secondary Education Manipur Bosem Council of Higher Secondary Education Manipur Kosham Amadi Central Board of Secondary Education Shibeshina Loba Sahi Asigi Class 10 Amadi 12 Examination da Kaksing Maya Lekai Oina Chada Humdra Mangagi Mathakta Mark Pangduna Pass Torakraba Apaba Mahiroi Sing Mupuning Tawat Pagaloyana Manapi Bagi Taramangasi Social Welfare Sporting Club SWS Sina Sinduna Club Asigi Premises da Pangtokre SWS Sigi President M Manihana Preside Toduna Pangtoki Batharamaduda Class 10 Gi Mahiroi Taruk Amadi Class 12 Ki Mahiroi Mapan Bu Puning Tawatuna Manapi Ki Academy Incentive Award Committee AIAC Omaya Impala Sinuna Sahi Kudingi Letana Sarakpana 25th Suba Encouragement Function Pangthotuna Class 10 Amadi 12 Science Arts Exam da Maya Impal Kendra Gi Manung Delay River School Sing Amadi Thangnaba Khun Kakching District Ki Maya Impal Maibam Dagi Mithoi Mihelaba Mahiroi Sing Oktuna Pungning Thogat Pagi Thoram Pangthokre Prabhavati College Maya Impal Gi Indoor Hall da Pangthokiba Thoramaduda Social Worker Pongkham Manglemba Singh, Veterinary and Animal Husbandry Retired Director Dr. Chabungbam Nandakishore Singh Amadi, Manipur University of Culture ki Deputy Registrar Dr. Laurembam Surjit Singhana, President Member Singh Oina Saruk Yaki. Thorangi Manung Jana Me Ahumdagi Hawrakiba, Thon Ingdaba Kanluki Irang Namaram Oiraga Lakidraba Lamdamasigi Athoba Singh Mapamda, Athoba Mitunglan Singh, AIACO ki Member Singh Amadi, Mahiroi Singhna, Mina Ani to Mina Leptana Ikai Kumnaba Utki. Saliba Sahi Sigi Hokiba Me Kunipanda Serau Sugunu Napat area da Kulai Matik Chana Paiba Kuki militant Singna Maitai Gi Yum Mai Thaba no Mai Kapagi Thodok Aduda Iramdam Ireba Ngakpagi Soba Thodang Lokiba Ngangom Nevi alias Yaipaba Maitai Sahi Kun Apokpa Sana Komba Apokpi Ahanbi Sugunu Awang Mandop Lekai da Laiba Si Ngasi Phauba Thiba Khangdana Leirakpa du Ngasi Pangong na Mitam Saduna Laison Tension Toraga Poloi Kre Pangong Saduna Poloi Bagi Taramaduda, Committee for Peace and Social Harmony Head Office Kaksingi Members Singna Saruk Yabagaloyana, Laiki Drabagi Mungda, Angamba Tengbang Piramki, Panbayabadi, Ngangom Nevi Tiba Kangdabaga Marilena, Kaksing District Deputy Commissioner Amadi SP Kaksing da Missing Report P. Krabaso, Hauzik Pava Tiba Kangdana Lera Kibani Haina, Committee for Peace and Social Harmony Executive Council Gisero Amana Pongdorakli.
lamdam asida hojik tholiba irang asna maram oiraga pamdaba thodok makha tana thoandanabagidamak Imphal City gi mafam kayada Central Armed Forces singna akanba mawongda ngak seliba Rapid Action Force RAF singna tongan ba miyamna pamdaba thabak sing tawkhibana maram oiraga makhoi bulamdam asagi hankinaba miyamna lauduna lakli ngase kabol ekai delaiba Kuki Baptist Convention da sarkarna RAF thamnaba thokiba order dugi matungina mafamaduda RF sing lainaba lakpada mafamadugi nupi singna laiba yaroi haina irang horakre irang adu laksanaba Imphal West ki SP Dr. S Ibom Jamadi masing yamlaba police singna irang horakliba singa pung kaya wari chanaki adubu makha taba pamdaba thodokdi thokiba leite hairi Manipurda houses sin Kuki terrorist sing satharakli ba lana sida sarkar gi mathakta wa nganglui haibagi dama Brindagi mathakta paliba FIR sing loktho u haina ya school apunba maira paibi lup na ngasi wakan mifam chathakre ngasi ya school sathakiba wakan mifam aduda maira paibi gi mihut amana hai sin Kuki terrorist sing na lamdama sida satharakli ba lana sigi matangda ya school kendra gi social activist yes Brindana sarkar na tholiba irang sigi matangda thabak paikhat bana Jingba kaya bu pendaduna mahaki pongdok ningbo wapam sing pongdok lubagidama FIR kaya pansin ba yaning de Kuki terrorist singna tawning bata tawba miyoy kaya hatpa nupi angangda tawhaidaba kaya tawba madi yung kaya may thabana singba chathabadadi kari shoot tawdaba si yaning de atubada Brindada paliba FIR loktokadabani pongdokki Kuki na susana rega mo na maning makha tawbana laiba matabdadi case para FIR ban bangam draga ngasi susana daba Kuki susana riba Kuki na lamien to yema me amna irang sagatana mai dei kaya gi puchi manghan gere nubi oi gi de kaya manghan ge yung kai me mai tha gere nation kaya mai thau to khare si madam ti moina case mo khain to bangam de binda na aning ba pa makhara phokdu bagi da makati angwan da case pa thali ja tu ba matam da lokthok yu maram di masi makha da na mon mai makhan da FIR pan nu atu ba matam da lokthok yu hano hai Hojik tholiba irang asida tongan mafam singdagi lanjenarakuna ningthaukhongda leiba Mangolnganbi College ta hangliba relief camp ta sangjafam loduna leiriba inmates singda ngasi apunba lok ningthaukhongna maroiba thodang loduna Bahadur Gram Durga Nagar Udar Bon Kashar District Assam Part 1, 2, 3 apunba nupilu amasung daha marupna All Brothers Committee ningthaukhongi khuthangda lupa lising taragi mateng khusinarakre ngasigi selgi tengbang khusinabagi tharamaduda All Brothers Committee ningthaukhongi working president oina mohena Manipurgi mapanda laikhraba aikhogi maitai se nau singna igi khonggul libiduna iramdamasda nangliba awabada saruk yabira pagidamakta thagatpa phongdokhi tungda relief camp asta leiriba inmates singna social service camp amasu relief camp aduda pangthokki Bisnupur ki All DC complex ta apunba tengbanglo Bisnupur na salaiduna hangliba relief camp ta leiriba angang singda District Child Protection Unit Bisnupur na Social Welfare Department amadi DC Bisnupur ki miyeng makhada angang singda psychosocial support pinaba pandam dangasi counseling cum interaction program ama pangthokre tharamaduda relief camp ta leiriba angang singda boy pencil eraser color na singba masak sing yen thokibagaloyena painting tohanduna assessment pibagaloyena sports material singsu khusinaki tharamaduga marilena district child protection officer Bisnupur and Nandashyam na phongdokibada irang astamara moiduna lanjalaktuna relief camp ta leiriba angang singda counseling amadi interaction tawduna makhoi gi hanagi punsi mahingda hanjilaknaba honabani group counseling amadi group interaction tawba matamda trauma leiba angang sing yarum labadi makhoi gi normal life ta hanjilaktir phawba counseling makhata na chathaduna normal life ta hanjilhanaba district child protection unit Bisnupur na angamba thakta honagani haiki koi ground ani suban mafam center kharada ani hen su yaure adubu koi anamba mafam jindagi ani subo ina koi chathari lairiba Bisnupur da lairiba relief camp khodimakta koi sugumba program se koi chathagani aduna angang singsi main noina koi gi hanagi leiba normal life da halakna ba hona bada rehabilitation tamna koi child protection unit Bisnupur na under the guidance of DC sir and director of social welfare mai ta koi asing sugumba program se sinjabani
Moirang Kendri Manung de Leriba Trong Laubidagi, Ngankalawai, Moirang, Tamnapokpina Singba, Kungang Sing Asida, Takna Chana Basing, Panglaktabata, Nirom Suzilak Lay, Maramaduna, Marilay Naba Authority na Mayang Sangbiduna Takna Basing, Panganbiu, Haina Praza Singi, Maike de Pongdorakli. Ngasi Moirang Kendri Manung de Leriba, Tamnapokpi Kaitilda, Pangtokiba, Paugimi Pamada, Tamnapokpi Kulgi Prazama Zoidiba, Peace and Protection Committee Moirangi member, Lamabam Pishakna Pondorakibada, Trong Laubidagi Ngankalawai, Moirang, Tamnapokpina Singba, Hariba, Kungang Sing Asigi, Takna Chana Basing Asi, Tangjin Hill Range Tagi Pangbai Singni, Ngasi Pauba Tani Shuraklaba Pauba Sida, Hari Basing Asi, Kuki Silinau Singna, Divert Tobi Kre, Ising Tabirak Tre, Hari Basing Asi, Rijaber Tankta, Pangbang Amdre, Praza Sing Takpa Pangdre, Haibagi Complain Mayam Amalakle, Marak Asida Laibak Tibadi, Nong Sukibadagi, Ising Isauna Post Tukibadagi, Singi Mapam Karada, Mai Lakidaba Numit Mari Mangani Rom Sure, Mai Laktabadagi, Di Shida Amadi, Concern Authority da Complaint Lakre, Praza Sing na Hairi Madudi, Tani Romdi Singi Still Naus Na Sing Loya Tadat Pikre, Aikoi Takpa Pangdre, Aduga Numit Karani Mai Laktabadadi, Praza Sing Karada Kibayaba, Wahi Wata Kayasi Narakli, Aduga, Kunganga Sigi Praza Sing na Hairi Badi, Ising Asi, Pagera Paroira, who Sengera Seloigera, Ising Asi, Tabira U, Ising Tabira Labamatamda, Maisu Pazana Sembiduna, Singi Silinau Singda, Mai Panganbiu Hairi, Ising Takpa Pangdaba Silinau Sing, Ising Takpa Panganbiu, Aduga, Mai Yodaba Pamsu, Mato Karamna Yodabano Haiba, Yang Biraga, Mai Yohanbiu, Mai Amadi Sing Asi, Mioibana Hingbada, Sang Drabaya Draba Polongagtani, Maramaduna, Takna Basing Amadi Mayasi Sing Amadi Tangi Praza Singda Yohan Binaba, Marilay Naba Authority da Apil Tawjari Haina LP Sakna, Makatana Pongdoraki. Who Chengera Chelora, ising the Tabira or the Kakta, my issue Pazana Mushemi Sabiragamu, Jingi Snocks the Johan View, Haibagi, Polomalai, at the Toraiba, Ishuidamu, ising Peter Badagi, my Mutpani, my Mutapan Habi Portionalize, Maramaduna Concern Authority Amati Department and the Maryland never singer, being Jambira Haraga, Lamdamashita Sing Tapo Pangdavish now Sing Tapo Pangabena, Madipoto negotiator Virapa, Aduga Haiba, my sing the Sika, my Mutino, Kamaito in Viraga, my sing Johan Viva, Haiba Ani Policy, Tuni Minare Haraga Labor, processing both side like civil and wari praza khudimakta thakna ising amadi taka tarib mai asi tu na ching amadi tamasi yohnabai damakta su ngasi prasagi khungang chamoina khwakhib ki matam da aina ngasi medak khuthang da pawdam jabaduni Athopam Village Water Supply Sanitation and Management Development Association na Taubal Athopam de Leriba Athopam Makhalekai Water Supply Scheme Sigi Damak Thamliba Pukri Asawama di Akoy Badangasi Anirak Shubo Oina Social Service Camp Pangthokre Athopam Khungi Akoy Bada Leriba Yumthong Lising Masa Trukta Kanaba Piriba Water Supply Scheme Sigi Thamliba Pukri Asawasi Taru Tanana Thamnaba Pandamda Pangthokiba Social Service Aduga Mari Lena Consumer Singna Water Supply Sigi Line Sing Adugi Tulu Palaga Ising Jingba Lepinaba Amadi Pukri Asoba Sibu Taru Tanana Adumak Thambada Kunasigi Miyamna Mateng Pangbinaba Athopam Village Water Supply Sanitation and Management Development Association Sigi Secretary Y Basantana Miyamda Apil Torakli Nambol Kendri Manung Channel Laiba Isok Kulgi Isok Sing Pu Kaitel the Laiba Kaitel Lairembi Imagi Laisang Mamangda Ibudo Pakang Bagi Mamai Yana Chiktaba Papal Ama Lairambada Miyamna Angakpa Pauna Bagaloena Haikat Laikat Tamna Kray Ngarang Ayukta Nungtigi Lairembigi Lemangda Dup Taumai Taduna Togel Taujabi Kaitelasa Dukan Pambi Huidrom Romana Ahan Boyna Ibudogi Malem Papal Yektuna Lairamba Tengnerakibani Akang Aising Pau Pauna Matungda Mapamadumaktada Malem Imada Hailei Taret Chanjak Katuna Toli Beirangasda Yek Taret na Langam Piral Painaba Toniyu Hairakpani Haibadagi Miyamna Toniba Lai Kurumbagi Tabak Pangtoki Makatana Kangai Amaiba Maibigi Wagi Matungina Ibudogi Malem Leisemba Langon Langdai Kupang Kaya Taibang Mioibana Piji Pina Tengbana Saubadagi Mamai Jiktuna Leiba Ibudona E Pamlakpadagi Mamai Jikpa Tadolakpani Haibagi Yek Taretki Machama Susingna Punsi Sengjel Nibo Oina Sing Puning Tho Sembi Leimagi Laipamda Seng Haiduna Miyamna Punsi Sengjel Nibagi Tabaksu Pangthokli Ngarangdagi Hona Mioi Kayana Langam Piral Tetnaba Kaitel Lairembigi Sanglen Mamangda Malem Ima Kurumba Madi Sing Puning Tho Sembi Leimagi Laibungda Seng Haiduna Punsi Sengjel Nibagi Tabak Makatana Satanari
Manipurgi apunbagi saktamda singnarakpa yaningde tonganba administration demand torokpa yaroi Manipurgi chief minister gi pawada central government khut thingjilakpa yaningde amadi Manipurgi reserve forest area singda poppy farm tongunaba plan torokpa yaningde haina ngarang numidang leisang them apunba lukki tonganba club Merapaibi group tarama thoina magi lekai dagi thongnarakduna leisang them bazar gi akoibada mairagi rally chatkhre Manipurda poppy plantation tongunaba mastermind oiriba gang khutpu sing yaningde haina tonganba slogan kaya lauduna tholakliba imaibel sing aduna leisang them bazar da pulaba matung Mizoram CM Joram Thanga Indian Prime Minister Modi amadi Indian Home Minister Amit Shah gi mitam mai thaduna pendabasu phongdokhi Atuba matamda tholibeirang asigi waration ama puraktuna miyambu tangdu leitana leiba phanganaba honabiyu haina leisang them apunba lupna leiriba lenga ki puning su singsinlakli Haukiba megitang ahumdagi kuki militants nga left and sarakiba lana si nga thoknaba Moirang Kendra gi manung dalaiba club organization kuntra romna saruk yaduna Moirang Kendra Civil Defense Coordinating Committee koba apex body ama semkiba laikre hairiba committee asna Moirang Kendra gi mafang kayada kuki singa sathariba lana si mighty hanaba honagani haina committee asigi advisor cum spokesperson TS Anana phongdokre ngasi Moirang dalaiba hotel elegance da committee asna singna pangthokiba pawgi mifa amada TS Anana makata na phongdokibada Aikoi amata oirabadi kuki singna sathariba lanasi maithiba piba ngamgani maramasna aikoi amata oina punsilaga lanasi maithiba pinaba honaminasi Bisnupur district revenue village da kuki singna lam lokslakna bunker sajlakpa low uslakpa si thingnaba DC Bisnupur da haukiba July gi tang 10 da memorandum ama pisingkiba su laikre adubo ngasi phawba thabak da onthoraktri Torbung Gram Panchayat ki manungda saruk taruk thokpagi mangadi kuki militants singna occupy tokre singa tainariba labuk sing haibadi Torbung Phagawchau Ikhai Tera Khongsangbi Khudekpi Tronglaubi Moirang Ngangkhalawai Thamnapokpi Sunusipai Naran China amadi Phubalana singbagi labuk sing low uba sangbangamdre Numit kharani gi mamangda Phubala lokol da low uba changluba nupa ama kuki militants singa nomai kapthorakpadagi asopan nangkhibasu laire maramasina Singa tainari ba maitai gi lobuk sing low uba sangba kinare maramaduna aikoi gi lamamadi low mangdana ba sangsilakpa khongjang kudingda praja singa support tobiyo haiki Kerala gi Inakulam district thokiba sahi mangada suribi nupi macha mo buikai kumnaba manghala matungda hatokpi khibada January ba mara leiraba nipa adubo mi kaugadra haina Kerala Governor Arif Muhammad Khan na haikre nupi macha adugi haksang adu bora khawamada hapsilaga thamlambani Paraba miyo eduna police da maral yajakre Union Minister of State for External Affairs and Parliamentary Affairs B Murali Dharana Kerala Police pu saikre hairi mathaudi tawdraga Kerala Police nupi macha adugi family da ngakpina ba haijaki haiba wafam su minister na panki nupi macha adugi family adu Bihar da ilakpa migrant workers singni sahi ni palong Kerala da leraklabani hairi Hojaribada maroyo pam kana pijari Indian National Development Inclusive Alliance India ki mihu singna Manipur ki governor unaduna Manipur da tholiba wathok ki marik chumba wafam thamkre Present scenario in Manipur haiba wafam da nomagi oiba convention pangthokna warep kya lokre Relief camp ta leiriba angang singda counseling cum interaction program pangthokre loyana thakna be sing phanganbiyo haina tronglaubi thamnapokpi ngangkhalawaina sing bagi praja singna mari lenaba authority ki mieng sangbina ba phongdorakli Ngasigidi paudam pijaba matang solution jare mieng tabiri basungba mukana khurumjari